Kuki gi message leak oirakre madugi translation Iyamba Surchandra Judoka Semboi Meitei translate tobiragli madudi Meitei lan se tha ani hum manungda loisanba yagani. Number 1 Meitei lan loisanabagi national highway sing thugai banastraga blockade tawba tai. Number 2 Imphal manungda puriba maigi main line sing thugai na tawba tai. Number 3 Kuki singi lamdagi Meitei gi khuntam na pusilba singi lambi amadi singi pipeline loinamak thugai batai. Kuki singbu angau busibiba Kuki singbu wakan sarang na hanbiba Kuki yekoi ki leader singi watabida tha ani ahum manungda loisinba yaba Meitei gi lan se sahi ama khana laga lairi. Sumaina sum tawnaraga lairagadi akhoi lan mai pakpagi thajaba wangmada laire. Hojiksu matam lairi nongmai maru nongmai leinaba paisa khainadrabasu yare. Meitei singse matam sangna khanaraga laibagi mathau tadre mathakta pankhiba wafam singse tawba taragadi separate administration habadi oina kwatpagumna kwalaga fangani. Leader singna sel zawba miyam ki khanbiri sana mathaknaba leijadaba sing asi kayam kuina layan khiji hairibano. Asumna Iyamba Surchandra Judoka Semboi Meitei na translate tobiragli. Makha chatharakpada mingsel kanglipak page tage update ama khanglo khujage. Kuki na langkol quarter ta thamlamba bom pokhairakpadagi miyoy ama sokle. Mathangda ichal lisipya kangujamdagi update tawragli madudi handaki lana sigi hawrokpham wari yamna sangi biren gaibu biga khaktada taichanaba yaroi. Makhoya nina afaba thabak kya tawrami amadi asoibasu yorogani. Hojikti ireiba izati kannaba punna leminaba matam oire. Central government su Meitei gi damak chauna thamoi sengna lepiba ama mathau tai amadi state force singdasu hena afaba khulai amadi power pifam thoi. Tangai fadana central force singna khut thaba yanaba su lokthokpiyu masina thuna santi hanjangani. Asumna ichal lisipya kangudamnasu update tawragli.